ꯊꯧꯕꯅꯤꯅꯦ ꯗꯥ ꯊꯧꯕ ꯍꯥꯎ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯕꯣꯔꯥ ꯆꯥꯁꯤ ꯂꯥꯛꯑꯣ ꯊꯕꯛꯇ ꯁꯨꯝ ꯁꯨꯗꯅ ꯂꯩꯔꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯩꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯅꯣꯡꯃ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣ ꯍꯟꯗꯛ ꯃꯔꯨꯞ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯇꯧꯕ ꯑꯗꯣ ꯐꯖꯅ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯣꯏ ꯅꯪ ꯕꯣꯔꯥꯁꯦ ꯐꯖꯅ ꯍꯥꯎꯏꯅꯦ ꯍꯥꯎꯕꯅꯦ ꯑꯩꯅ ꯄꯤꯖꯅꯤꯡ ꯂꯩꯔꯛꯄ ꯑꯗꯨꯒꯤꯅꯤ ꯂꯥꯛꯑꯣꯁꯦ ꯃꯦꯅꯦꯖꯔꯅ ꯉꯥꯡꯉꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯕ ꯃꯤꯅ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣꯗꯤ ꯌꯥꯗꯦ ꯈꯔ ꯂꯩꯔꯒ ꯌꯦꯡꯊꯣꯛꯑꯒꯦ ꯈꯔꯅꯤꯒ ꯉꯥꯏꯔꯨꯔꯅꯨ ꯍꯌꯦꯡ ꯍꯦꯛꯇ ꯌꯦꯡꯉꯨꯔꯣ ꯀꯩꯅꯣ ꯅꯕꯥꯅꯤꯗꯤ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯅꯔꯒ ꯑꯗ ꯐꯝꯗꯅ ꯂꯩꯔꯕ ꯁꯔ ꯗꯥ ꯊꯧꯕꯁꯦ ꯑꯁ ꯍꯥꯏꯔꯣꯅꯨ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯆꯦꯛ 2,000 ꯍꯥꯞꯀꯗꯕꯅꯤ ꯂꯥꯛꯑꯣ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯆꯦꯛ ꯍꯥꯞꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯁꯥꯔ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯣ ꯑꯅꯥꯕꯗꯣ ꯍꯌꯦꯡ ꯌꯦꯡꯊꯣꯛꯁꯨꯀꯣ ꯅꯪꯒꯤ ꯍꯌꯦꯡ ꯇꯧ ꯂꯩꯕꯗꯣ ꯇꯧ ꯂꯩꯒꯅꯨ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯑꯁ ꯅꯣꯏ ꯍꯨꯝꯅ ꯊꯥꯕ ꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏ ꯉꯝꯗꯦ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔ ꯑꯗꯨꯝ ꯂꯩꯔꯕꯣ ꯍꯣꯔꯦꯟꯗꯤ ꯃꯦꯅꯦꯖꯔ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯁꯦ ꯑꯩꯁꯨ ꯈꯔ ꯌꯥꯎꯕꯤꯒꯦ ꯌꯥꯔꯅꯤꯗ ꯌꯥꯎꯗ꯭ꯔꯁꯨ ꯊꯕꯛꯁꯨ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯔꯕꯣ ꯍꯟꯗꯛꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯁꯤ ꯊꯥꯕ ꯂꯣꯏꯔꯝꯃꯨꯀꯣ ꯌꯥꯔꯦꯍꯦ ꯊꯕꯛ ꯇꯨꯝ ꯇꯧꯁꯤ ꯂꯥꯎ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯦ ꯉꯝꯗ ꯇꯧꯔꯤꯅꯦ ꯕꯦꯝꯃ ꯅꯣꯏꯅ ꯈꯔ ꯍꯥꯏꯕꯤꯌꯣꯁꯨ ꯌꯥꯗꯦ ꯍꯣ ꯍꯥꯏꯕꯤꯒꯦ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗꯅꯦ ꯀꯣꯛ ꯍꯦꯛ ꯍꯥꯏꯕꯤꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯨꯅꯨ ꯏꯀꯥꯏꯖꯩ ꯏꯁ ꯏꯀꯥꯏꯌꯦ ꯀꯥꯏꯅ ꯅꯣꯏꯁꯤ ꯀꯨꯏꯃꯜꯂꯦ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯑꯅꯤꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯡꯕ꯭ꯔꯥꯁꯨ ꯁꯨꯡꯐꯣꯡ ꯐꯣꯡꯗꯣꯛꯅꯗꯦ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯗꯤ ꯅꯪꯁꯨ ꯈꯔ ꯌꯦꯡꯉꯒ ꯇꯧ ꯌꯥꯗ꯭ꯔꯣ ꯃꯤ ꯃꯈꯣꯡꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯑꯩ ꯈꯨꯠꯇꯩ ꯇꯥꯈꯤꯕꯅꯦ ꯍꯥꯏꯕ ꯑꯁ ꯅꯥꯔꯝꯃꯅꯤꯌꯦ ꯅꯥꯕ꯭ꯔꯥ ꯅꯥꯗꯦ ꯍꯤꯗꯥꯛ ꯇꯩꯔꯨꯁꯤ ꯂꯥꯛꯑꯣ ꯗꯥ ꯊꯧꯕ ꯑꯁ ꯃꯈꯣꯡꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥꯑꯣꯏꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯔꯤꯖꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯀꯤꯠꯅꯤ ꯃꯅꯨꯡ ꯂꯩꯔꯦ ꯑꯗꯨꯒ ꯅꯪ ꯑꯦꯄꯦꯟꯗꯤꯛꯁꯁꯨ ꯐꯣꯔꯝ ꯇꯧꯔꯦ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯏ
ꯌꯥꯝꯗ꯭ꯔꯕꯗ ꯑꯣꯄꯔꯦꯁꯟꯁꯤꯒꯤ ꯆꯥꯔꯖ ꯅꯪ ꯂꯨꯄꯥ ꯂꯥꯛ 1 ꯑꯦꯔꯦꯟꯖ ꯇꯧ. ꯊꯧꯕ ꯗꯣꯛꯇꯔ ꯆꯠꯂꯨꯔꯕꯣ? ꯆꯠꯂꯨꯔꯦ. ꯀꯩꯕꯨ ꯍꯥꯏꯔꯛꯀꯦ ꯗꯣꯛꯇꯔꯅ? ꯈꯪꯗꯦꯗ, ꯋꯥꯈꯜꯒ ꯊꯣꯛꯇ꯭ꯔꯦ. ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯦ. ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ. ꯑꯗꯨꯗꯤ ꯅꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ. ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯑꯩ ꯆꯧꯈꯤꯒꯦ. ꯊꯧꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯦ. ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯅꯨꯡꯁꯨ ꯂꯩ, ꯑꯦꯄꯦꯟꯗꯤꯛꯁꯁꯨ ꯌꯥꯎꯋꯦ ꯍꯥꯏ. ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦ ꯍꯥꯏ. ꯁꯦꯜꯗꯤ ꯀꯌꯥꯝ ꯆꯪꯅꯤ ꯍꯥꯏꯒꯦ? ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 2 ꯃꯨꯛꯇꯤ ꯄꯥꯏꯌꯣ ꯍꯥꯏ. ꯑꯁ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯈꯜꯂꯤꯕꯅꯤ. ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯃꯤꯒꯤ ꯃꯈꯥꯗ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯗꯣꯏꯁꯦ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯆꯦꯀꯣꯟ ꯃꯍꯥꯖꯣꯟꯗꯨꯗ ꯍꯥꯟꯅ ꯈꯨꯠꯁꯨꯃꯟ ꯈꯔ ꯄꯤꯌꯣ ꯍꯥꯏꯔꯁꯤꯔꯥ? ꯄꯤꯔꯛꯇꯧ ꯃꯥꯟꯗꯦꯗ ꯂꯥꯡꯂꯦꯟ. ꯋꯥ ꯃꯥꯡꯉꯒ ꯇꯣꯛꯅꯕꯅꯤ. ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯃꯥꯒꯤꯗ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯥꯐꯥꯎ ꯁꯨꯔꯤꯗꯨꯗꯤ. ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ. ꯃꯣꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ. ꯂꯣꯏ ꯌꯥꯔꯕꯅꯦ. ꯍꯣꯏ, ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ. ꯍꯥꯏꯌꯣ ꯐꯖꯅ. ꯍꯌꯦꯡꯗꯤ ꯑꯩꯈꯣই ꯈꯨꯠꯁꯨꯃꯟꯁꯨ ꯄꯤꯅꯤ ꯍꯥꯏꯕꯅꯦ. ꯑꯗꯨꯗ ꯍꯥꯏꯍꯧꯔꯣ. ꯍꯣꯏ. ꯑꯗꯣ ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯦ. 이돔차! 이돔초! ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯣꯏꯔꯦ. ꯂꯥꯛꯑꯣ. ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ. ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ. ꯁꯤꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯁꯤꯁꯦ. ꯀꯔꯤ ꯂꯩꯔꯦ ꯅꯪ ꯂꯥꯛꯏꯁꯤꯗꯤ? ꯍꯩꯃꯥ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯩ ꯂꯩꯒꯦ ꯅꯪꯕꯣ? 이돔차, ꯑꯩꯁꯦ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯂꯧꯕ ꯂꯥꯛꯄꯅꯦ. ꯅꯪꯒꯤ ꯄꯩꯁꯥꯗꯨꯕꯨꯗꯤ ꯁꯨꯔꯕꯅꯦ. ꯑꯗꯨꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯄꯤꯁꯛꯇꯣ ꯃꯥꯅ ꯃꯇꯝ ꯈꯔ ꯁꯦꯟꯗꯣꯏ ꯍꯨꯜꯂꯒꯦ, ꯃꯥ ꯃꯇꯝꯈꯔ ꯁꯤꯖꯤꯟꯅꯔꯒꯦꯅ ꯍꯥꯏꯔꯝꯃꯤꯅꯦꯍꯦ. 이돔차, ꯍꯟꯗꯛꯀꯤꯁꯦ ꯑꯩꯁꯦ ꯐꯔꯛ ꯃꯦꯇꯥ ꯇꯥꯔꯦ. ꯑꯗꯨꯅ ꯃꯊꯪ ꯐꯪꯒꯗꯕ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ 이돔차ꯒꯤ ꯋꯥꯗꯣ. ꯑꯣ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯐꯔꯦ. ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯥꯛꯏꯉꯩꯁꯤꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯨꯈ꯭ꯔꯣ ꯏꯕꯦꯝꯃ. ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦꯀꯣ. ꯑꯣ, ꯁꯦ. ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯨꯔꯕ ꯑꯝꯇ ꯌꯦꯡꯉꯨꯁꯦ. ꯁꯨꯔꯝꯃꯅꯤꯗ 이돔차. ꯑꯗꯣ 이돔차, ꯑꯩ ꯆꯠꯂꯒꯦ. 이돔차, ꯆꯠꯂꯦ. ꯑꯣ, ꯐꯔꯦ. ꯌꯧꯔꯣ. ꯀꯩꯗꯧꯔꯒꯦ? ꯅꯪ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗꯨꯅ. ꯊꯧꯕꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏ. ꯑꯗꯨꯒꯤ ꯁꯨꯝ ꯈꯜꯂꯝꯃꯤꯅꯦ. ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ. ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔ ꯂꯣꯏꯔꯦ. ꯁꯥꯔ. ꯅꯪ ꯉꯔꯥꯡ ꯈꯨꯠꯁꯨꯃꯟꯗꯨꯒꯤꯔꯥ? ꯄꯥꯏꯒ꯭ꯔꯣ. ꯁꯦ. ꯁꯥꯔ. ꯍꯩꯃꯥ, ꯅꯪ ꯆꯠꯇ꯭ꯔꯤꯕꯣ? ꯀꯔꯤ ꯂꯩꯔꯦ? ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ. ꯀꯔꯤꯒꯤ ꯑꯣꯄꯔꯦꯁꯟꯅꯣꯅꯦ? ꯅꯨꯡꯁꯨ ꯂꯩ, ꯑꯦꯄꯦꯟꯗꯤꯛꯁꯁꯨ ꯇꯧꯕ. ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯁꯦꯜ ꯈꯤꯇꯪ ꯋꯥꯠꯄ. ꯁꯥꯔꯗꯒꯤ
खुसुमन एडवांस खतंग लौजगे सर आई नाबा फरगा सुरगा सिंजगे सर करीनुने थौबा नाबबु करुम कांद फगनी हाइबा ngambsu natina ada aina kamaina advance pidoino आइबु थाजदबर सर थाजदबगी वा नतेने थौबा आइगिसिदा थबक सुजगे हाइबा मी अदुकी मतिक यामी नंगना यावजगे हाबदुदा आइना याहनमनी ada aina advance kamaina pigini aina nanga me yawro ngamdre nangi wakani सर yare yare hello itaw itaw gi lak yang khaido aina arrange tor thamamni itaw na sangdraga su anga am kok tharaga loire itaw sining mo matam single loire itaw gi bo hera ai le ri sikador gi itaw करी हायरागे यारक्त्रे से यामदी यामद्रे ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯇꯧꯕꯅꯦ असुक याम सेलसे कायदेनो नंगे नहानगे अꯩꯅ वाना तुंसनजब खुशुमने अदुगा मरुप अमसु फंगबा अदुगने से नंगना वाना सुरगा तुंसनजब सेलसे आई लौरो लांगलेन अदुबो नंगी मिनुंग सिदुबदी आई नि काय खुमने दा थौबा नंग लेसे मिटोपने खलिब्रो नंगी अवा नुंगाई खुदिमक्ता आइसु सरुक यागी खंजरिबने ngasi khaki natana punsigi oina लांगलेन से लौरो दाथौबा नंग नायेना लांगलेना ngasai haye ado akhoi thabak suminaiba mayam se punsilaga sel khara nangonda mateng pangse na tawbane ado se sel se losillo थोइबी नोई मयांगी मतंग से आई पुंसी की काउर as kaishu khaluno dathauba sidi mioi bai khoi gi awana mateng tongna nang thuna na ba pharo ko nang lakpa khoi mayam ngairam doine adudi chalukhige ko दा थौबा नुंगाये फबा इना करा खुंबा मियोय सिंगना लाइरबा खोइगी मते लुपा अमा फौ पांगबिरोय मोइदा एखोइगी मफम लेतिगे अदुबो एखोइ सुमियोय बने मखोइदा फावरे पुनमक्तो एखोइदसु फावे मदुना नंग आइगी पेंदबसिंगदो इतंता वाकचबने मोइदी मोइगी संग कतगी खल्लगा चकनिये मसीदा अखोइना वारोफमसु थोकते मरमदी मसे हानादगी चटनरलबा खुनाइसिगी चटनबिने अगले से कपकनो नंगी पुशिना
ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯆꯠꯅꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯂꯥꯜꯂꯨꯗꯕ ꯅꯪ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯀꯅꯥꯅꯁꯨ ꯄꯥꯡꯂꯣꯏ ꯁꯨꯞꯅꯒꯤ ꯑꯋꯥꯕ ꯄꯨꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯦ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯟꯒꯅꯨ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯃꯃꯜꯁꯦ ꯑꯩꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯂꯧꯋꯦ ꯀꯞꯀꯅꯨ ꯄꯥꯝꯃꯨꯏꯌꯦ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯕꯤ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯎꯅꯤꯡꯗꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗꯗꯤ ꯃꯁꯦ ꯃꯩꯁꯥ ꯐꯪꯉꯤ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯂꯩ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯑꯩ ꯈꯪꯉꯤ ꯐꯣꯡꯂꯤꯕ ꯋꯥꯍꯟꯊꯣꯛ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯐꯣꯡꯈꯤꯅꯤ ꯂꯥꯡꯂꯦꯟ ꯑꯩ ꯆꯠꯂꯒꯦ ꯂꯥꯡꯂꯦꯟ ꯊꯨꯅ ꯐꯔꯣꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯒꯤ ꯆꯩꯅꯥꯁꯦ ꯈꯥꯡꯅꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯅꯪꯅ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯩꯕꯗꯣ ꯑꯩ ꯎꯅꯤꯡꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯆꯩꯊꯦꯡꯁꯤꯒꯤ ꯄꯟꯈꯩꯁꯦ ꯄꯨꯟꯅ ꯂꯥꯟꯗꯨꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ